Politicians-singna matang sadana politics tawbada mi khatnanaba singumsi. MLA case ibomsa. Politicians-singna mafam matam sadana khudong sar khara phangnabagidama politics tawsilakli bisi tawgumsi. Mi khatnahananaba mawngda politics tawgumsi. Mausagi punsida hanjilangnaba hotnaminasi haina lamlai ACG MLA case ibomsa na phongtokre. Hairiba wafam asi sawombum SDC office complex da nauna hangba fire substation lamlai sangabagi thoram phongtokibane. MLA ibom sana makata na phungdo khibda hauzik politicians sing na bot nakshilak na bagum masagi kana na ba phangna politics tawkham thokta ba hiramda phawba politics tawnare oijaba thibigi thabak hanayam tawrabasu tangdu leitaba puraktana amadi lingjel manaba lengak leitana sakhotpa sungam ngamloi amadi lengak leibisu ngamloi tangdu leitaba purakpada CSO khakta inthokpa political party khara khakta inthokpana yaroi isai sana lawba ngamba thaudang law arabadi yauna phongdokhi karigumba amata tawba ngamdrabasu mi amabu sawanbi yaba lanasi irangasi sangdokpi yaba wafam amata phongdoktrabasu kana bo oigane ki ngasi ki thauram maduna Manipur Fire Service ki Director Laisam Nabasandra Imphal East ki DC Dr. Nebidita Laria Lakpam na singbasu saru yakhi thauram maduna Nabasandra na Manipur Fire Service ki staff masing wat panamiyam gi thabak tawbuda khudong sadaba kya thengne lairibi staff singna sub station masing khara hengat halaga laikai ki club amadi atai loop singi members singda maihau langpok amadi atai khudong thiba tholakpada khudaki oina session thorang lokhanaba training piraga ka hena khudong thiba thokpadigi kannanaba honanaba thorang lairi haina phungdokhi nakala maromna DC Navy ta na phungdokhibada aikhoi gi khudong thiba tholakpada fire service ningsinglakpagum khudong thiba thoktringay desu makhoibu ningsingpham thoi amasum yum sabada mahau langpokta fire service laknaba lambi phawbudi khakpinaba honaba phayaki thauram madur MLA case ibomsana fire substation asigi mobile number 9366123506 yauraba phone amasu khudol tamki phakhiba contractor sina phangkhibadagi Bijapur red tailor laikre coming sokre Sadisat ki Naxalite na sauna sa king pirab Bijapur district red tailor laikre ngasayuk lambi ki contractor amayaw na nomaizing numiki nungtilda Naxalite sina padana pukhiba du sina phangkhibani security force ki maikaidigi coming operation ki thabak hanadagi kansinkre nomaizing numiki nungtilda phakhiba contractor adu security ki maikaidigi mafam adu thibu humi ki thabak satabada ngarang ayu atopa miyoi amaga loinana sina phangkhibani hari shiraba contractor adu Uttar Pradesh tagi haujikna Narayanpur gi Daurai area da leiba NTS Ali kawi hari amasum police ki pauna makha taraduna hairibana magna Irapali area da satuna lambi semi ki thabak singa du yingsilubada Naxalite singa duna koisinduna lakminaba duga phakibani adubu Ali ga lakminaba miyoi du nan thorakpadagi Irapali da leiba Mataguda KM yauduna police ta paupiki madugi makha tarakpada police amasum security force na ahingdigi hauna thibigi thabak sa tharakibani adubu ngarang ayu anganbada Intias ki asibak sang adu umanga maya da phangkibani hai prima facie evidence ki matungina mak Naxalite singna tamthina otlaba matungda hatkibani hari mak sip Naxalite committee ni issue tawwa chewa musleramki maduda makhoina mafam maduda lambi semgat pa thabak thoram sing adu athingba thammi haina irami Atopa thaudu amad Bijapur gi Taren police station konba Rekhapali khungangda leiba Mad biba kawba miwema uri yanduna shiramki haukiba thakra asida Bimana Rekhapali Damram Kondapali Sitapagu Torel Mapala musum anakpu umang singda Naxalite singi movement singadu security na pau pibaga thabak toramba singni hari Jammu and Kashmir terrorist ki lotpham thugaikre Jammu and Kashmir gi Doda district security force singna terrorist ki lotpham ama thugai baga loinana SLR ama phangle han official singna phongdokre official singdugi matungina akaknaba pau phangmadi gi ngarang local police ki special operation group amasum Central Reserve Police Force na Doda district ki Thatri area da leiba Balara Forest athaba apun operation amagi manungda terrorist ki lotpham thugai khibani makhoi naiki lotpham duregi self loading rifle ama masigi magazine ani amasu maru kun phangki adubu operation adugi manungda mi phami pundi yaukhidi haina makoina phongdokli Myanmar civil war thoklingai serak mayai kaba chinjak puthokpigi sang yamna wangki UNDOC Qatar amasum UK na Rohingya singidamak $11.2 tengbang pigadori civil war gi saithing mayuk nariba Myanmar opium amasum
methamphetamine singba mayai kaba chinjak sing yamna puthoktu Asia gi multi-billion dollar kya gi niyam lana drug lalonbigi epicenter am oiduna lakli UN Office on Drugs and Crime UNODC na phongkiba report amada haukiba chahida opium poppy thabigi sang asi hectare lising yang khiga humdoi hena sada taraga trete hengalaki hangai sengna pallabada mema leba asi hausuk malem gi khwaidi gi opium puthoko leba moiri kumza lising ani ga kungo humdoi di opium puthokpigi sang asi Afghanistan khwaidi gi wanglamani adumapu Taliban Afghanistan gi lenga kwaising kraba sahi ani gi matungdadi poppy thaba labuk sing pak sana manghanbigi thabak sing chathraki hari UNODC na sahi asida phongkiba data amagi matungina kumza English ngani ga kunga marida East amasum South East Asia record oina mayai kaba chinjak ton sani ga kunthra ga turuk putoki mayai kaba chinjak sing ayaba Myanmar gi puthokpani haina su UN gi report asina phongdokli kumza English ngani ga kunga mathuida Myanmar hunta lalmina lenga kwasing kraba matungda laiba aduda civil war thulakpadagi laiba aduda drug lalon itik tawbigi sang hengalaki haina su UN phongdoki civil war na maram oiduna leba adugi setmilon gi phibam ka hena singkibagi miyamna shiel gi mathok tarakpadagi mayai ka bachinjak puthokpagi sangwa khalakibani haidi leba aduna lairiba lawmi singkakta natana hunta lenga ki mayokta lanthengna ribe ethnic Tribal sing mayai ka bachinjak sing yonduna makoi gi tangai phadaba pothok sing da natana khuchu khulai laibegi thabak sing tawi haidi Myanmar sungliba mayai ka puthok sing asi malem gi lebak sing maru oina Africa amasum Europe ta yonbigi thabak sing tawi henasu UN gi report asina makhatari Qatar amasum UK na Rohingya sigi damak $11.2 million tiangbang pigadari malem gi khwaidigi sawba refugees sing gi lepham oiriba Bangladesh ki Cox's Bazar da lariba Rohingya refugees sing gi tiangbang oina ba UK amasum Qatar na $11.2 million piragan hena lathokre Cox's Bazar da sangjafam lauduna lariba Rohingya lakh taruk lising nifu go taret henbada UK amasum Qatar na tiangbang sel sing pinabigi wafam ngarang lathokibani Dhaka da leiba British High Commission na thokpa sirolamana UK amasum Qatar na Rohingya refugees sing gi damak yaifanaba lokalapa khongthangi sarogam oina khudongthiba mayuk nariba refugee gi imung manung sing asida liquefied petroleum gas LPG gi khudong saba piragani thaurang asi refugees sing gi punsi mahing wakat hanbada natana refugee camp sing gi akoibada singna sak ising thongbadagi akoibigi phibamda suksilakliba kayabu thingnabagi panamdani hari kumza English singani ga taraga treta Myanmar gi military junta lanmina Rohingya singi mathak target torakpadagi Rohingya million 1.3 hena Bangladesh sangjapam lauduna lairibani sahi mapan gi matungda Rohingya sing masagi maramda hannabigi thorang pekhattabaga loinana makoida tengbangi polam sing pibigi thabaksu nomu gi hantatuna lakhibani hairinasu pausda makhatana phongdokli Cambodia gi lanmina nomai kapsilakraba matungna Thailand air strike chatakri Thailand amasung Cambodia gi markta sayena dun lariba ngamkhai gi saruk singda inau nau no kuthokna raktuna Thailand gi lanmi ama sikraba matungda madugi pakhum oina yumlo nariba Cambodia da Thailand na nongthak gi landa sathabawkhre Cambodia gi lanmi na ningthokabi gi angan mayukta Oron Ratcha Thani province Thailand lanmi mathakta nomai kaptuna landa rakhibadagi Thailand gi lanmi ama sikhibaga loinana marina asu opanang ki haina Thai army gi wangloi Win Thai Subari na phongdoki Win Thai na makha tara dunai Cambodia na singnaragdiba asigi pakum oina Thailand aircraft sejinaduna tuan mafung kya nongthakti landa sathabawkhre hari Thailand lanmina Tamon Thom temple yauna Prehu Behiyar temple gi mafum kya da teng sejinaduna landa kya satharaki haina su Cambodia na maral sirakhi haina su paus ta makha tana report tawri tension wangna lainakri hari hairiba thawdo si Itanagar capital region da thokibne hari ningthokaba numita youth organization ahumna pung taragani thoigi oiba shutdown lokthokpaga loinana illegal mosques naharlagandagi demolition tawgadabani loidana makhoi hairiba illegal immigrants singasi deportation tawgadabani haba wafam yauna phongdokli amaromdana hairiba banasi unlawful ne haina authority singna phongdokli hairiba members singasina indigenous youth force of Arunachal IYFA Arunachal Pradesh Indigenous Youth Organization APIYO amasum all Nahalragan Youth Organization ANYO ni hari agitator singda police ki mekaidigi warning tawbaga loinana karigumba santi thugarak taragari action lakhut kani haba wapam yauna phongdoki